Lamgi wahouda Leilon Vaiphei Kuki khulgi khunja Singna Konsakhul Naga Village ta attack chatharakpada meeoi kaya ashok-apan nangkhre Kuki Singgi thouong adu Konsakhul Village Authority na akanba maongda Yaningdaba Phongdorakli thawdok adugi matangda police ki pau amana hai Leimakong police station ki manung chan leiba Konsakhul Naga Village amasung Leilon Vaiphei Kuki Village ani ki marakta lamgi wahouda gi ngasi amuk nohongna amuk irang thorakhi Jayet naribang mapam maduda Konsakhul gi khunja Singna excavator siznatuna lebak temkhaibagi thabak chataki lebak temkhaibagi thabak chathare haiba khangbadagi Leilon Vaiphei gi khunja Sing mapam maduda chansilakhi maduda khud thanarakpadagi ashok-apan khara yaunaki hairi Nagalamaromda thawdok adugi matangda Okrul Times na Konsakhul Village Authority gi wafam paladuna tawrakiba report amana hai thawdok adu ngasi numitungba matung minute 15 rom taba adwaida micham gi saklon lawraga lakiba masing yamlaba Kuki militant Singna ikhang khanghodana attack chatharakhibani tanjaduda Konsakhul Naga Village ke khunja Sing lowu singu masung construction ga mari lena bathabak thauram Sing pangthoklaga lekhi Ngarang asi Konsakhul Naga Village ke khunja Singna lo na yaba maongda yum sanaba lebak temkhaibagi thabak chathaki maduda Leimakong police station da SI oiba Kamgin Vaiphei koba police personnel ama laklaga Kangpokpi district ke district magistrate na issue toba document khara puthoraki loinana mafam asida April gi tang anidagi curfew thamde haiba wafam thamki adubu thabak leplabadi sel na chingba kaya manglagani haiba wafam khunja Singna thamki hairi maduda SI Kamgin Vaiphei na Leimakong police station da laklaga makatana Kanna bahairamki adumakbu ngasi ikhang khanghodana SI Kamgin Vaiphei yauna police personnel manga amati Kuki militant chamrom lakhi makoina khul asi koishilaba matung icham chamna leizaba khunja Singda tamthina fu chaiba huraki maduda Konsakhul Village ke chairman Adam Dirina Mai Chief Amson Abonmai Yauna khunja manga ashok-apan nangkhi loinana gari kharasu thugairamki thawdok aduda ashok-apan nanglaba Konsakhul gi chairman D Adam amasung village chief Amson Abonmai bu Imphal gi Rims Hospital tamna pukhalakna layeng chathaki haina pawasina makhatari Konsakhul da koi Kuki senau singna koi lengmai khun gi chief amadi moi gi chairman da khut tha biguna hoje hospital da yam kanna naraga lai masi koi rongmai naga council gi site gi kandam tawi maram di handak ke koi metai ga Kuki ga si irang thokpa sida handak si kai inta batap tha sala kadran me amsa kan khalam mane adubu itha tha jadana ngasi sumaina kari maram di no koi sena khangdraga so koi marakta irang sawno thokpiya ba maongda sumaina koi nagagi marum pagi senau sing khunja sing da sumaina phuiba se koi romena ga kausinna yaninde pende mase sugum mase tawbigino haibase koi Kuki senau sing da koi wafam je thamjabane mamang da so ama nirakti thok khra male na lawi aina khanbada mado koi sugum mase thok tanaba amuk hanna thok tanaba koi warning kya su tawbi khrabane adubu sugum je hanjin na thokliba si mafam na hangda gyaman ta da wakhan khanta banga na ba kanguna masid laman khumninga wakhan da amuk laglagadi koi gi marak ta su sauna thokpiyawa irang thokpiyawa wafam ama leibane na sigum thabak se tawbigano haibase hanjin na amuk na jo hai khre ngasi chu hairi wafam asini